Ngara nungdaran phongkiba pandangbi pauche digi maru oiba pau khara khangasaraga miyamda khudo tamjage Manipur da su state ke thakta Kargim BJ Divas thauram pangthokre ipai puna thamlamba ngamkhai amadi apunbagi saktam kaihandana tungi mirolda sinaram se Minister Bisojit Levak simba thongna pangthokna boga Manipur da su ngasi state ke thakta kunga manga suba Kargim BJ Divas tharam ngasi ahamba Manipur Rifles ki banke hall da pangthokre Tham adida Power Minister Thongam Bisojin athoiba mingthung amasung Water Resources Minister Awangboy Nimana tharomapu oiki Loyana Minister sing MLA sing Chief Secretary Security Advisor DGP Loyana Civil amasung Police ki makok thongba officer sing saruyaki tharom adida saruyaki basina kumjali sing amasama pamokdraga mapalgi Kargil lafamda mamaleba ki tamak thawaina ponthapi khraba leba asigi lami sing de laikatuna ikai khumna botki Athoiba mingthungi warolda Minister Thongam Bisojit na hai kumjali sing amasama pamokdraga mapanda thokiba Kargil walda leva asigi lami sing na Pakistan ki lami sing bo makhoina khudum chanduna laisilamlaba leva asigi lamdagi takthokuna Pakistan bu maichiba pikiba adu buning singduna July kunga tarupo leba simba thongna sai khudingi Kargim BJ Divas haina palan tharom pangthoktuna lakli ireba iram dangak semba haibase ekhoi leba asigi citizen khuduma ki thaudang ni haiki Indian Air Force na su kunga manga suba Kargim BJ Divas Rajda Jayanti tharom tha asigi taragani thoidegi ngasi July kunga taruk fauba Sarsawa Air Force Station pangtholi hainasu Minister Bisojit na phongdokhi mahanu makhatan hai isat asida khundami nariba kanglufuru khudimakna lamdam asigi mioi ama oina Manipur bu nungsibagi wakhalon galonyana ngamkhai amasung apunbagi saktam kanaba honaminasi ipai puna thamlamba ngamkhai amadi apunbagi saktam kaihandana tungi mirolda sinaramsi leba asibo kanba haibasi citizen khudimaki thaudangni aikhoi khudimakna chapchaba thaudang lawduna tangdu leitaba Manipur ama ohensi haiki tharomapugi warolda Minister Awangboy Niman hai Indian Army ki thongna faba amadi kathopagi thongnana Kargil lanfamda Pakistan bu maithiba piba ngamkhibani lanfam asida mamaleba ki tamang thawaina ponta pikhraba Indian Army ki mafamda ikai khumna baga loinana maipakhiba numi adubu ningsingduna leba asina sai khudingi July kunga tarupo Kargim BJ Divas tharom pangtholi haiba wafam thamki Senapati District Administration na sinino kunga manga suba Kargim BJ Divas tharom ngasi Senapati DC Office ki conference hall da pangthoki tharom adida Senapati DC Mamoni Dole DRDA Senapati ki project director PP Ronald ADM Senapati Nimi Azirungsi SDC Senapati Lafro amadi office ki staff sing saruyaki case amataga mari lenyana mi kauba laite UNLF pambai yaithibi lakol da lairiba pambai ne luchingba UNLF ki base camp asida party na case amataga mari lenyana mi kauba laite maramachina mafam asida kanagomba mioi amana party ki ming sijinaduna case ka mari lenyana korokpa tarapati chapigano loina Manipur gi yawolam amadi khungangi laikai laikai da sel tum tungsimba oina imung amamamgi natraga laikai gi chakho thorangi damak miyamna chathariba marup Cheese fund tawada UNLF na athingba amata laite kanagoma party ki ming sijinaduna yaithibila kol da case ki kawraklaba natraga party ki ming sijinaduna marup thinglaklavade khudakta party da pau pibirau madugi mathau taba thabak party ni lakhajagani haina lubachina thadorapa chero asina khangalakli MLA Nurul Hasan na Mikhal mamangba pikiba thajaba thabak to untho wahengbam Rojit Ketrigau Kendra ki MLA Nurul Hasan na Mikhal mamangda miyamda pikiba thajaba thabak to unthok piu Kendra asigi miyamna matam chana seng phangdriba se mari leinaba singna athubada miyeng sangbiyo haina haukiba general election Ketrigau Kendra da mirep oikiba wahengbam Rojit Erais bullet na phongdorakli Manipur Press Club ta ngasi pamui singa unaba amata wahengbam Rojit na phongdokhibada Ketrigau Kendra gi oina haukiba matam kyadagi seng yembada matam naidana lakli ngasi su Kendra asigi miyamna thakayagi phomom thokpa cheng phangdana leiri miyamna mayok nariba khodong chadaba asigi yengduna mari leinaba singna athubada miyeng changduna Kendra asigi miyamgi phomom thokpa chakthung phangalu loina Kendra asigi card verification tawdabadagi cheng phangde habagi complaint kya su leire miyamna uwanaraba matam asida authority singna politics tawbiganu card verify tawdriba singna su athubada verify tawduna cheng phangalu cheng hawai yembagi amadi chakho thorangi matangda Kendra asigi MLA Nurul Hasan gi thawong sing miyamna penadre haiki mahana makha taraduna MLA Nurul Hasan miyamgi phomphom thokpa chathung lawng naba miyamna mahakpu Kendra asigi mihut oina thagakhibani MLA na micham amagumna hanthaba wangang biganu thongna linjem phudoktuna Ketrigau miyamgi phomphom thokpa chathung lawbirau
MLA Mikham mamangda miyamda pikiba thajaba hauzik fawba thabakta mapung phana paikhalakpagi mami tade miyamda pikiba thajaba sing athubada thabakta onthokpiu Chief Minister amadi CAFNPD Minister nasu Kendra asigi miyamgi sakthung naina phangdriba si miyeng sangbiu laraba miyamgi khandana awaba koknaba simbiu haiki amaramda hauzik lambi thingbagi khongjeng sangsileba kongba yaripok lambi ase Kendra mari mangagi apunba lambi ni mari leinaba singna akama miyeng sangguna matamga sunaba lambi ama oihananaba athubada hotnabiu haina sumahangna phongdoki Manipur dagi louthoktuna tangdu leitaba lamdam ama oihananaba leingak hotnou Manipur dagi Assam Rifles louthoktuna tangdu leitaba lamdam ama oinaba leingak hotnou hana apunba nupi khunai lamjing maira lupna phongdorakli ngasi yaripok pechida pamisinga unaba amada Poirai maro apunba Manipurgi masaloisang ama oiriba Thawa District yaripokki apunba nupi khunai lamjing maya loki General Secretary Sumatina phongdokhibada Manipurda deploy tawriba na misang mikhai naina thabak tawba asi mama oibasingna yamna pende na Manipurda adumak makha na lairabadi maitei furup mulkhigadra haibagi singnaba pharoklei maramasina center amade se lengana kupna khanaraba matung Manipurdagi asi lauthokhinaba khotnabiu Sathariba kangluki lan manungda na nakal amakhaktada tongsinna maitei singda yengliba meyeng punamakna khanglaba wafamni tangdu leitaba lamdam ama puraknaba bo lauthoklaga atopa Central Force na mahut senaba tharang paikhapiu hainasu Center amadi lengaki pungning chingchilakli bom yauna khusu khulai kya fagatkrei Yanglam Police Station gi manungsana leiba khurungpata ngasi ayu pung 4:30 taba matamda thajaba yaba pau ama phangbadagi combined team amana thiba homagi thabak chathabada bom yauna maching yamlaba khusu khulai kya phagapangam khre hairi Kaksing District ke SP Thoksam Bikramji ki miyeng makhada District asigi Additional SP Operation Binoy Tongtham gi lising makhada Kaksing CDO Unit Kuntragomdoi Suba Assam Rifles ki Kalam 1 A126 Battalion amasung Yanglam Police Station ki team amaga lonina sathakhiba thiba homba aduda magazine ga lonina carbine 1-303 rifles bore action ama 2-inch ki small cell ama SLR magazine ama Insert LMZ magazine ama 36 HA grenade manga 303 rifle round tara AK rifles life round mari 9mm rifle round taruk SLR rifle round manga detonator manga blank cartridge mari helmet ani BP base ama military belt ama 5.56 inches round taret Nokia mobile handset ama Intex mobile handset ama empty case inches round ani empty case AK rifles round ani empty case 303 gi rifles round ahum empty case SLR rifles round mari .22 gi empty case ani double blast small mari smoke grenade manga green secondary grenade ama anti-bio rubber bullet 35 mm countries ani tear smoke cell tare amadi tear gas essential manga fagat khrei makha taba investigation gi dama fagalaba polam sing adu Yanglam Police Station na kusinaduna case ama register tawkhre hari